NE State Taret ki delegate sing saruk yaduna pangthukadaba World Indigenous Day gi thoram miyamna saruk yabiu haina Ashang Kasar na phongduragli. Tha sigi mapanda Manipur Indigenous Forum Manipur State Chapter of the Northeast Indigenous Forum na sinduna Imphal gi Palace Compound da leiba City Convention Center da pangthukadariba World Indigenous Day gi thoram da lamdam asigi mipung khudingmangna cooperation pibiyo amasung saruk yabiu thoram asida Northeast ki State Taret gi delegate kaya su saruk yagani haina Forum asina sinduna ngasi press club da pangthukiba pawgi mifam amada forum asigi wangangloi Ashang Kasar na phongdokre. Mahangna makata na haikibada World Indigenous Day gi thoram asi sahi khudingi waina Northeast Indigenous Forum na sinduna rotation naina pangthuktuna lakpa thoram amani sahi asigi waina Manipur na host oina thoram asi pangthukadabani masigi thimna UN na lepkiba matung ina Indigenous People Right to Self Determination at Pathway Food Security and Sovereignty haibasida oigani maramaduna thoram asida lamdam asigi miyam maru oina Indigenous people singna saruk yabiu Indigenous people haibasigi matangda sayenaba amata leite masi Indigenous singi oiba platform amani United Nations gi guide matungina India gi natraga malengi oina Indigenous people sing amata oina chatminabagi platform amani akangnaba tribe natraga community amakhaki oiba Wapham nate platform asi Indigenous people singi right amasung identity sing adu utuna lairiba issue sing asi punna thengna minanaba hotnabani Imphal gi City Convention na pangthukadariba World Indigenous Day gi thoram asida Assam, Arunachal Pradesh, Nagaland, Tripura, Mizoram amasung Meghalaya dagi delegate kaya su saruk yagani. Thoram asi Tripura gi ningthongna chief guest, Nagaland amasung Manipur gi MLA singna guest of honor oigani. Special guest oina Tripura amasung Assam gi MLA kaya su saruk yagani. Thoram asi gamari lainana forum asina hana lepkiba program sing aduda ahongba amata leite. Thoram asi Northeast da laiba Indigenous people singi solicitary amasung amana amabu ikai khumnabadu unnabagi mapung oiba pandamda pangthokpani loinana UN gi lamjing makhada malemda lairiba Indigenous people singi hakkidamak pangthokpa thoram ama oibana thoram asida mipung khudingmangna saruk yabiu loinana thoram asi hena mapung phanabagi damakta August 9 amasung 8 da kanagumba lupsingna ban blockade na singba amata tawbigano haina su appeal tawki Amuko na lamdam asida khundaminariba yellow purup sing manaba thak amada puna hingminaduna chawkhatminanaba honaduna lakli haina nandoluwang na phongduragli lamdam asida khundaminariba yellow purup sing amuko na manaba thak amada puna hingminaduna chawkhatminanaba honaduna lakli haina All Manipur United Club Organization amuko gi president Phairoidam nandoluwang na phongdokre ngasi amuko na sinduna kumjali singama jamapan mauda tareta gi leptuna pangthukuna lakliba Kunipanak suba Manipur Integrity Day gi thoram mapal kangjai bungda leiba Manipur Integrity Pillar da kanglup purup kayana laisu kalaba matung Jem Hall da miyangi mapung oiba thoram pangthoki thoram asiga mari lainana PH nandoluwang na makhata na phongdokhibada suba nombagi hainabi leiramba Manipur ngasidi India lengaki thausinna Agitation culture onthokle India lengang na kanglup amada ama haijinba amadana amuk haijin tawduna ngasi fawba tangdu leitana leiba ngamdaba Manipur ama oire lamdama sige yelhomi oiripasing refugee amagum relief camp ta leiri masina masagi mayumda hanjinduna ingna sikna leiba ngamdriba fawba Manipur da tangdu leita ba hanjile haibi yaroi amaromda National Highway lambi singda maitei sing phawraga chatpa yadriba si India lengang na atamnana chatharakpa thawongni masimangna hairiba lambi sing asida free movement lehangani haibasu thabak oina onthokpa ngamdri asigumba thamoi singdaba India lengaki thawongna Manipur tangdu leitadna leiba ngamdribani haina phongdoki loinana kuki militant singi ming lauduna lambi semnaba honarakpa asina India lengak na kari suhaiba ngamdriba karigino asigumba thawong asina kangluma sel nungsinadunaba masak ama ohele tongan na lairiba lambi sing lonayadaba lalhauba singi maming lauduna thonjinba yagadawribra haina phongdorki thoram aduga mari lainana Kabui Mother Association gi General Secretary Ranjita Golmaina phongdokhibada Manipur Integrity Day gi thoram pangthokpa si yamna maram chai masina imalaibak Manipur da khundaminariba yellow purup sing asi amatoina ponchinduna khaibung tadanaba ningsingba oina thokli imalaibak kansi hairabadi yelhomi purup natana apunbagi saktam sagatnaba kana sulairoi mapalamdagi sanglakpa mito miyangcha sing asina imalaibak asi khudum chansinaba honari ipai puna thamlamba lam amadi lambi singbu nauna German road natraga
Tiger Road haina thonjilakpaga loinana social media da Kangla Main Gate asibu Kabui Inpui Gate haina ming onthoktuna thagalakpa thengnari phibam asi yawraklaba fawba yellow purupsing asi kok chungsinaduna imalebag asi kalhaudaba tarabadi tungda ningamdaba mayam ama lakani matungda amung hanna thokdanabagidamag yellow purupsing asi wakhal manarasi haina miyamda appeal tawki hospital ta layeng balakpa mama macha accident ta Leikhidre ngasi ayu pung 10 rom tarakpada Thobal District Hospital Gate mamangda thokhiba laibak thiba lambigi khudong thiba amada hospital asida layeng balakpa mama macha Leikhidre hairi laibak thiba thodok aduda Leikhidre bi mama adu Thobal pakhang kongleirak soibam ombi premila jahi yangkhai mari mapuroiba s manithoi amadi masanupa adugi maming soibam arjun sahi kuni hairi mama macha aduna district hospital gi dental opd da ya yenglamlaga mayumda hanbagi thokhibada hospital gate mamangda car amana Khelam laga haidurakpada ising puraga lakpa tata diai amana amuk thomlakpadagi mama macha adu Leikhidabani hairi mama aduna Thobal District Hospital da Leikhidabani aduga machanupa aduna Raj Medicity da laikatnaram laga Leikhidabani Leikhidaba mama macha animal Jennings ki mokta postmortem gi damak thamkhre hairi Sahi satro ki matungda Russia da maigi sing pokhaikre magnitude 7.0 yongna yuahakre Sahi satro ki matungda ahanba oina Russia gi Kamchatka da laiba Krasenini Kop Volcano Pokhaikre haina Russia gi RIS da news agency na phongdokre laibak adugi Ministry for Emergency Services singna phongdokhibagi matungina maigi sing pokhaikraba matungda manaknang leiriba Kuril Island da magnitude 7.0 yongna yuahaki maduna maram oiraga Russia gi Kamchatka da tsunami thorakara haibagi Mipaiba Poknari maigi sing pokhairakpadagi kamthorakba utna Pacific Ocean tamna Sandorakrabasu mafam adugi akoibada mi thoina khunda daba maramna thoidona khudong thiningai oidi hairi Russia gi Directorate of the Ministry of Emergency Situation haiki madudi matam amada lamkoiba miyoi kaya amana mafam aduda laklamba tarabasu haudimaki oinadi lamkoiba amada mafam aduda lakhidaba maramna maigi sing pokhairaklabasu khudong thiningai oidre adumoina mag yuwa hakibana maram oiraga tsunami thorakadra haibagi Mipaiba Poknari Biren gini haiba tep ki forensic report pikhalaktabada court chawkhre Manipur gi Chief Minister oirama nongthoma birena kangluk ki irang thokanaba atamnana insili haibagi warol yawba audio tape ki forensic science laboratory na report pikhalaktabada Supreme Court na asawba phongdokre Supreme Court na tha ahung gi mamangda forensic report pikhalangnaba khangalakrabasu haudik fawba hiramasi gi matangda report pikhalaktabada Chief Justice Sanjeev Khanna na amadi Justice Sanjoy Kumar gi bench da asawba phongdoraki bench aduna haiki biren gini haiba audio tape adugi achum aran chapchana khangdoknabagi damak athuba matamda forensic report pikhalangnaba khangalakrabasu haudik fawba report pikhalaktre kona hiramasi gi matangda kayam kuina ngaiduna laikigadauribage hainasu bench aduna phongdoki Cookie Organization for Human Rights Trust na Supreme Court ta petition ama file tawduna social media da leak oirakiba biren gi khonjel ne haiba audio tape adugi matangda mapung oina investigation chathabinaba wakalakibani Justice Sanjoy Kumar amadi Justice Chandra Sharma gi bench da petitioner gi maike da lekkiba advocate Prasanta Bhushana haiki madudi audio tape leak oirakiba sahi amai hanjilakle adubu haudik fawba forensic report pikhalaktabana achum aran khandoknaba honabada khurau thangle Solicitor General Tushar Mehta gi maikei lekhiba council amana sayol ani gi matam pibi naba taksinki Wapham adu taraba matungda Justice Kumar na haiki madudi kumda lising ani kunmanga gi marta korna order thoktuna forensic report pikhalangnaba khangankibani tha ahum haukrabasu haudi fawba report pikhalaktabadagi maram chapchana khangalaktabani Forensic Science Laboratory na kanaguma miyoy amagi khonjel chapchana khangdoknaba honabada matam kayam changbagi haina hangladuna Justice Kumar na haiki korna hiramasi gi matangda makhata na ngaiduna leiba ngamlaroi petitioner gi maikeida Prasanta Bhushan Elias Ras amadi Cyril D Sujana na lekki respondent gi maikeidana Tushar Mehta Hizam Lenin P Ramesh Kumar M Sapra Karan Sharma R.K. Dibyasna amadi Lalima Dasna lepki English ingani kuntarukdagi Education Committee ama semduna lanjenaragliba mahiroi sing lemna mahitam halagani haina sapamcha kanglipal na phongdokre lanjenaragliba mahiroi sing lisingani kuntaruktagi Education Committee ama semduna lemna mahitam halagani gwaltabi khulgi haudi lanjenaduna
Saumbung Relief Camp Leiriba Mahiroi Ama Rohini Kainya Kumarda Engineering Tambagi Hostel Pipum na Magsapam Kang Leipal na Putok Lagani Haina Pongdokre Wapham ase ngasi Imphal East Lamlai East sigi manung chana leiriba Saumbung Relief Camp ta Gwaltabi Khulgi Lanjena duna hauji leiriba Khunja Singa Punna Phamina duna Mifam ama pangthoklaba matungda Phongdokibani mahangna makhata na haikibada handak Manipur da thokliba irang asina maram oiduna Lamlai East sigi khuntak lansinduna leiriba Gwaltabi Khulgi haudik Saumbung amadi Nongada Relief Camp anida leiri Khul asida lenga ki thabak tawba miyoi ani kaglei Makhoi sing asisu mayum palakpa ngakani laibak phabadi Gwaltabi Khulgi mahiroi ama Rubini College Kanyakumari da engineering tamba chatkani haibadagi meeting ama pangthoklaga mahiroi asigi tha taruki hostel pi aihaki maike degi pinaba hotnagani haiki